Mahousagum Indo Myanmar ngamkhei lanna changthok changshin yanaba Free Movement Regime Fmr Chatnahanbiyu Haina Zo Reunification Organization ZORO na Central Government ki Pukning Chingsinkhre Hiramasi matangda ZORO ki President Wana wafam paladuna agency ki report amana hai Bija yaudana Indo Myanmar ngamkhei lanna nakal ani ki miyoi sing changthok changshin yanaba Mahousagum Fmr Chatnahanbiyu Haukiba tang amadage Ministry of Home Affairs Fmr regulate taunaba Anauba Taurang ama paikalake. Taurang asigi makhada Assam Rifles tagi pass lauraga laibak ani ki marakta kilometer tara fauba changbagi ayaba pibga loinana chayol amadagi hen laiba yaroi haibu wafam yaude. Haidiba pass ase Indo Myanmar ngamkhei kilometer tara gi akoibada laiba mi sing khakta da chanagadaba maramna ministry gi taurang ase handokpiyo haina Wana Center gi Pukning Chingsinkhre haide. Amarom ministry gi anauba thaurang ase phase 9 chana hanaba Ministry of Home Affairs na mamang chahi December thada Mizoram gi Chief Secretary da khangalakpa lekre ahan bagi oina Mizoram gi Champhai district ke manung chana leiba Jokhathar amasung Nalanda pilot entry point ani mathau tawba hokre makha na entry point ahum amaga su ahan ba phase ki makha da hangdokna ba thaurang tawre ani suba phase ki makha da na ahen ba crossing point taraga humdoi thamkani haina su agency gi report asina makha tare